ताबीबसिंबु नोमाइथें गुंजेसोय तारांग ऑक्चरी मरकी पाव मियाम द पिजरी कुकी मिलिटेंट सिग्नल ड्रोन बॉम्बिंग यावना टेररिज्म की थवों क्या चथरक न फावबा स्टेट अमदी सेंटर लेंगाक न तुमिन लेशिलिबा सिबो यानिंगदव उत्तुना ngarang coordinating committee on Manipur integrity ko komi ngasi ayok pung 12 dagi hauraga Manipur ki tongan tongan mafam singda human sense semna miyam punna kholaw kya laung nasi hain law thuki bagi matung inna ngasi wangkai khunna usabam lekai dalaiba Citizens Club na sinduna mahiri sing amadi miyam ni tambida human sense semna micham miyam ngakpa ngamdraba central forcing khudakta hanki gada bani koki militant sing lenga na terrorist oina lak thokada bani drone bombing gi thawong terrorist ki thawong ni India lenga na Manipur miyam da yengba mityeng yaningde amadi Manipur lenga ki pangdaba ki thawong yaningde haba slogan kya lawki Kokomi ki khongjang sawalna kakching district ki tongan phamsing dasu miyam na human sense semdana khongjang changsin kre kakching district headquarter da leiba kakching kaithel dasu kakching apun menu pilupna kakching ki tongan ba organization singa kosam naduna miyam lambi mayai da lepna human sense semdana khongjang changsin ki grace cotes academy kakching ki mehel sing su saruk yadna masing yam na miyam changsin ki ba khongjang adu da saw ya ki ba miyam na micham miyam nga pangamdraba central forcing khudakta hanki gadabani kuki militant sing lenga na terrorist ni haina law thokadabani drone bombing ki thawong terrorist ki thawong ni India lenga na Manipur miyam da yenglu mi yeng yaningde Manipur lenga ki pangdaba ki thawong yaningde haina thaba pleka sing khutta paiba loi na kholaw kya sulawki Wabagai lamkhai dasu lamdam madongi miyam amadi kaithel phambi ima singna saruk yadna lambi mayai da letna human sense semna kholaw kya lawna khongjang changsin ki kaksin tu irengban lambi da leiba MMS Genius Academy kaksin ki mahari sing amadi staff sing naso kokomi ki khongjang sawatna school ki gate ki wangmada lambi da thoklakna human sense semna kholaw kya lawna khongjang changsin ki Thasi ge amada kuki militant singna drone bombing siznadna chatharaki ba thawongbo yaningda utladna ngasi coordinating committee on Manipur integrity ko komi sinna Manipur gi mafam kaya da human sense semduna khongjang changsin kre Manipur da haukiba chahi gi mehum dagi hauduna ngasi phawba chatharakli ba lan nasida micham miyam ngak pangamdraba Central Force hanki gadabini kuki militant sing lenga na terrorist ni haina lawtho u drone bombing gi thawong terrorist ki thawong ni India lenga na Manipur da yengdam yeng janingde amadi Manipur lenga ki pangdaba thawong yaningde haiba kolaw kya lawtna son higher secondary school ki mahairu singna school asigi gate mamang da human sense semduna changsin ki ba khongjang adu ka mailena school adu da class 12 science ta tamliba mahairu amana phongdolakpada Manipur da thokliba lansna maram oidna mahairu sing ningthina mahai masil tamba phangdaba tanatna school karak matam da su pukning leitana karak pangamdre Masih natna mayum makai lejidraba mahiri kaya na relief camp singda changjafam lauduna wana mahitamni wakhaleta na mahitamduna saukhat palamdam ama oirakpada chawba thodang lawdiba mahiri singda mahi masing ningthina tamhanba phangdaba haibasi lamna masigi mangjubani amadi school college nakna leiba isingdi oja singna takpiriba khara asina exam da mark wangna phangba ngamdrabasu pass tawbi kudongchaba du difangli lonina relief camp singda leiba mahiri singge laibakna Kadomda maramadna thok libalan sigi warashin ama purakna balenga ki maikidagi hona biu amadilan silo shinduna mahiri sing mahoksa kum tangdu leitana mahitamba phangan biu haina su phongdoki adudagi akoina paninga matam paaba bangdaba mona irang ta samadagi kani le chaga staff na mutone amada mo irang ta kan ising ama ja salagi akoida larik ta maje phangdrewa adu chi yam nuhaiti sathanoina Naila suka me phang da jam ha ki akhoi lai jinga tam janmani adu iran ta chala ko jina sing ta jina mara mo da khoi phang da ji government na yam thuwa matam da niyang lokhani chara ga Nakalamulam da kasamthong top leirak Ramlal Pol Higher Secondary School kasamthong moirang ningthau leirak laisom leirak amadi khurai sabum lekai da leiba school club amadi meya paibi lup singna sur lamida thokna human sense semduna khongjang adu sawat adna micham yam ngak pangamdraba Central Force hanki gadabani ko ki militant sing lenga na terrorist ni haina lawtho u
ड्रोन बोमिंग की थवों टेररिस्ट की थवों नि इंडिया लेंगना मणिपुर दा येंगनिबा मियेंग यानिंगदे अमदि मणिपुर लेंगा की पांगदबा थवों यानिंगदे हाइबा खोलाव कया लाउना खोजंग अदु मपुंग फाना सवत के कोकोमी की थौसिल मखादा ngasi mass protest tawbagi khongjang kumbi desu unified peace coordinating committee UPCC kumbina hai loisang sing kumbi sandong upper primary school kumbi ideal academy school sanatombi oriental english school amadi mera paibi singna kumbi keithel da thorakna human chain na ngasi khongjang changsin kre khongjang adu da saru ya ki basingna manipur ki DGP amadi security advisor sindokada bani kuki militant sing manipur lengakna terrorist ni hain laukthokada bani kuki militant sing ki drone bombing yaningde drone bombing india lenga ki thausil ni micham miyam ngak pangamdaba central security force sing athubada manipur dagi hanki gada bani india lenga amadi manipur lenga na yingni bami eng yaningde manipur lenga ki pangdaba thawong yaningde haiba kolau kya su lauki UPCC kumbi ki vice president KH iboto na kuki militant sing ki ka hen ba thawong state asidagi marufang na muthatnaba numit mangani ki manungda center amadi state government na makho ki mathakta khut thagadabni haiki Kokomi silak pa dung ba jadi human change sida ba bis ko di kumbina koi ba thoru se koi som ya zabani bana na sung ba iram da masida koi kanadra ba koi gi micham pajanga pangam ba indian force athu botam da koi manpuri lamai sidagi mayum da koi deli da kanu da amjiga da bani ti koki asi terrorist haina koi kudukta manu government amasu inda government lauto da bani भारत सरकार ने मणिपुर की प्रजा मियां बुंगाक सेंगनी हाइना सेंट्रल फोर्स मयामा थाजिलकली तुबु मखोय लेने लेना कुकी सिंगना मणिपुर मैतै सिंगी मथक्ता बॉम्ब कापसिनबा नोमे कापसिनबा मदि मिहार निपुन कयामा चथरलिबा सिंगा पंगमलोय हाइरबदी सेंट्रल फोर्स सिंग मणिपुर लेबिरनु मणिपुर थादोलगा चपिक्रो एखोयने इसागी इरमदम मणिपुर असि ngakcheragi haina ngasi kokomi jiribam district na jiribam gi samupunbida human chain sem na pangthokiba khongjanga duga mailena कोकोमी जिरबाम डिस्ट्रिक्ट की को कन्वेनर सेंजम सैनिक कुमार सिंह ना पाउमी सिंह ना फोंदोखिबनी मखाता ना महंगना हाइखिबदा ngasi कोकोमी मणिपुर न सिन्ना मणिपुर पुमद पांगथुकलिबा ह्यूमन चेन सेमना खोंजंग चंगसेलिबा सिगे सरुक अमु ओइना जिरबाम दसु कोकोमी जिरबाम डिस्ट्रिक्ट न सिन्ना जिरबाम गी मियाम ना खोंजंग कया खोंजंग असि पांगथोकपनी हाइकि ngasi पांगथोकिबा ह्यूमन चेन अतुदा मियाम ना पेंदबई खोलाव कया सुलावकी सही अमा मखाई फारबा मणिपुर दा थोकलिबा इरांग असिदा इम्फाल वेस्ट डिस्ट्रिक्ट की मनुंग चनबा कौतरुकता ड्रोन दा बोमतुना ममा अमा लेखितबा मचानुपी अमा सोकना लाइकन नखरबा मतुंगदा नौनामु बिष्णुपुर डिस्ट्रिक्ट की मनुंग चनबा ट्रोंगलाउबी मखा लेकाइदा बोम तरु कापथरखरे बोम तरु कापथरखिबगी मनुंगदा बोम मरी पोखायगा अनिना पोखायहौद्रे हाइरि थौदोक थोफमदगी फोंगबा पाउन हाइ ngasi ayu angan bupung mari rom tabada khunja singna tumna hipnaringai dagi gelmon lomdagi kuki narco militant singna ngai hak leplaga pung tarung mukhai taramdai phawba nomai kaptharaki hairi seraktuda ayu angan bupung mari khare helakpada khunja singna bom ani pokhai khiba makho takra matung pung mari ga minute ni furom tabada yama sakti leiraba bom ama tronglaubi maning lekai tidim lambi ki mamang leiba kesam loken chahi yankhai tarit apokpa pachaugi toilet ta tasinuna makol hauna pokhai ki amadi toilet adu amanga ta thoki loken gi toilet tasinba bom adu pokhai matungda amuk paithorak laga yum gi makha thangna badalaiba brahmachari mayum tomba sarma chahi nifunipan apokpa churamani gi mantopta panduna amanga ta thoki bom adu pokhairam dai ngai haki mamangda loken toilet changluraga imung jorokpada bom takpa amadi pokhai bagi makol takhi amadi mahak masa sohodabni hai makhatana ayu pung te kamini kuntaruk tabada sakti le bom amasu kaplakna pokhai ki amadi pung nipan makhairom taba phawba letna nongmei kaptharaki hairi ayuk nongan badagi hauna state force ki team amasu thomjinna miyam ngak sembagi thabak su chathaki ngasi bom kaptharakpagi thongdok siga mailenna tronglaubi khunja singna kuki narco terrorist singna landarakpada lebak sigi micham miyam ngak pangamdraba kuki singi michang changliba
Center Forcing Hanbikrok Laibirano State Force ka Maira Paibi Imasinga Laibak Ngakjarage Koki gi michang changduna maitai tumna hatnaba hotna birano Koki singna bom nong makeup kapadana athingba pidaba maitai tarubana yadi haiba icha isu konuna laigada matamda lamjau sorokta yalekna laiba sigadra hingadra khangdana laiba se Manipur gi lengak pariba sing mating phudok piraklo Mitibong mitambalgom laibirano natragadi India dagi tongana laininglakley haiba tongan wafam sing phongdoknaraki अखोगी मणिपुर दगी थाराइबा सेंट्रल फोर्सिंग असि लौथोकबिगो अखोगी खुनसिबु ngak ngamdraba अखोगी खुनजा सिंग asibu protection piba ngamdraba सेंट्रल की फोर्सिंग सिन matamda लौथोकबियो अखोगी tai शांति ओइना थंबियो ngasi di ining tambalaiba ama oiraga aikhoigi central government ga samnada su pame state government su hojik lairiba se launari mayam se aikhoigi MLA amtana aikhoigi mantri amtana aikhoigi chief minister na ngasi bhawada central government na khoina yengbidraba aikhoibu kutkhong punjinduna National Highway 102 Imphal More lambi ki singjamagi mafam singda ngasidagi haudna lambi thingbai thabak chathakre lambi thingbai khongjang adu maru oina maikai dongi lupsing SDO singjama mayeng bomlekai meira paibi yawa lesangthem lekai meira paibi OLYC okram lekai meira paibi EC oinam thingel meira paibi WAC Waikom lekai meira paibi SDC asim lekai meira paibi New Age thongam lekai meira paibi Shiroi thongam lekai meira paibi SUO amadi top lekai meira paibi haibasing lupsingi thomising yauna maike dongi miam punna saryake lambi thingbai khongjang aduga mailena singjamai mayeng bom lekai dagi hesnam ombi minana fongdorakpada matam kuina dagi sembidana leiriba National Highway 102 asi athuba matamda sembinaba mailena basingda taksinduna laklabusu ngasi phawba sembidana leirakpa sina ngasigi lambi thingbai khongjang asi changsinbani Karigumba mailena basingna athuba matamda lambi asi sembidriba phawba lambi asi thingjinbagi khongjang makhatana dumak chathakigani nong kanna chubaga lambi asi isin thumjinbana chathok chasin yadre amadi lambi asida lariba kongkut mayamasna gari thauba matamda accident thokhanba amadi asopan nangba kaya su yaure athu akai anaba amadi angang singsu lambi asida chatpada khudong yamna chadre hairi haiba lambi asigi matangda sahi asigi metang Tangkai chalakpada lambi asi semjin binaba amadi drain ki khudong chadaba kaya mayoknaliba sisu semjin binaba manipulenga amadi marileinaba singda wari shadna amadi aiba che pisinna takshin ki adubo lambi asidi center na semgudabani hairaki hai nakoi maike songi praja singna department amadi sarkar gi maike da koino ngam sinjari asi akoina jidi lambi si sendri ba ko jaben matang ka sa thagi ne do akoi ngasi bauti akoi ahamba ngasi ahamba ni aduna ahamba minister ko highway si akoina thingjabani adu masai semak ta ga de akoina mo lambi somna kan thongam na kai road lamda akoina diversion pi ba se sisu yauna koi hayeng dagi dum thingjan ba hajarakani Lamlai Kendra sigi manung channa leiba sana sabi thamna popi engang popi sabung ko khunau amadi santi khongbanda state security force matik channa thambiduna maitai miyang punsi kanbiu haiba demand tawaduna ngarang dagi hauduna Imphal ukhru lambi thingbagi khongjang haujik maike asongi miyam na changsile chahi asigi August ki tareta hariba demand asi maike asongi miyam na tanduna Imphal ukhru lambi thingbagi khongjang changsinba hauki maduda Kendra sigi MLA ga unaduna miyam taliba demand sing thabak ta onthok haibagi thajaba pirakhibadagi matam khara khongjang handoki numit aduda Kendra sigi MLA KH Bomsa Imphal ki SP 20 Jat Regiment gi OC LKBVF ki thomising amasung tongan balamlai Kendra gi maru oiba CSO imalup kayaga yang popi PS ta punna wari shanaduna yanaki wapam sing thabakta ontholak ringai da Tha sigi amagi ahing nong yaida kuki militant singna amuk hana maitai miyam da bom yauna akan bamongda landarakpadagi asopan nang halakpadagi miyamna amuk hana numit humni gi manung state force thambinaba matam pi khraba phawbada thabakta onthoraktabadagi maike asum gi oiba miyam gi mifam pam thoklaba matungda khudaktagi matam kaktaba lambi thingbagi khongjang changsinaba warep laukibani haiba khongjang asida
अना येक मई इसिंग मीडिया अमदी एसेंशियल सर्विस नतना मखल अमतगी गाड़ी चटपदा अथिंबक थमली हौजिक फाउबगी ओइना लेंगाकी मरु ओइबा मियोय अमता लाक्तुना वारी शानबा लेट्री ngarang ahing yarektuna lambi thingबगी खोंजंग अदो ngasi ayuk anganbadagi tongan tongan mafam lamlai bazar sawombong gate na chingbada miyam tholokna lambi thingबगी खोंजंग chathari खोंजंग असिदा सरuk yaribi irungbam asarani na hai hauzik changchiliba खोंजंग असिदा लेंगाकी मरोइबा मियोय सिंग लाक्तुना वारी शानबगी महोता LKBVF की थौमिसिंग फा पुन्नब होनबासना यासिनबा पुरकपा ngamloi हेने हेने खोंजंग असिबो कांसिलक्तुना हिंसा यारकलोय हानिंग लेते फोंगदोकी हौजिक फावबु ओइना चंगचिलिबा खोंजंग असिगा मैलेना पामदबा थौतोक थोकपगी पाव लेट्री तौरिबा बनजिदा प्रजा मयामजिगा वारी सानरगा पुरकदब सोल्यूशननी LKBVF ता मरुइना अतमना नुंदांग तुमदन कोई तान तानबे थबक से तौबिरनो कईगुम सि तौरबा तारगदी अखोई चुमना बन तौरमबदगी हिंसा यावरपा खुद यावनरपा हाइबजी मसाना तारकनी हाइबजी सि पोरमजे यापि LKBVF ता सुंग चैथिंग पिबा तारगदी अचाप मैदा हेना हेना चाखलपगी थौना हपा ओइना थोनी हाइबजे सिमतंगा हाजरा थासिगे अमदा इम्फाल वेस्ट की लंपेल पुलिस स्टेशन ना कोनबा लांगचिंग अचौबा मखाले कायदा लेबा थोंगाम इबेमचा मपुरिबा TH डिजमनी की युमदा युमथंगनबदा लेबा वाइकोम सिकंदरना महाके लाइसेंस गन सिजिनदुना नोंमै कापना लाक्लगा इबेमचाबु नोंमैना नमदुना अक्की खंगपिरंबा थौदोसी मैलिनबो ऑफिस पुलिसना FIR लौखतुना मतिक चाब एक्शन लौखतपियु लनना सिगुंबा थौदोसी अमुखना थोकनबा मैलिनबा खुदिंगना मिटिंग चंगबियु हाइना गरी अवांग वुमेन डेवलपमेंट सेंटर के जनरल सेक्रेटरी ngaiyambam dasumатna फोंगदोक्रे हिरमसिगा मैलिन ngasi मणिपुर प्रेस क्लब ता पांगथोब पावगी मिफम मदम हांगना मखाताना हाई थौदोसी थोकपदगी इमुंग मनुंगी माइकेदगी लंपेल पुलिस स्टेशन दा रिपोर्ट तौदुना FIR चन्नब हाइकी अदुबु लंपेल पुलिस की माइकेदगी FIR लौखतबियु हाइबा यादबनी मदुगी महुत एक्यूज ओरिबा सिकंदर असि थादोलमले मरमसना केस असिगी आयोना मतम चाने एक्शन लौखतबियु अमदि लाइसेंस गन पाइ हादना चथरिबा लाइबक थिबा थौंग असि हयेंग कनागुंबा अमदा अमुक हन्ना थोक्लोय हानिंग लेतबना मैलेनबसिगना मिटिंग चंगबियु अमरोमदा पाउगी मिफम अदुदा सरु याकिबा TH इबेमचाना हाई सिकंदर हारिबा नुपासना महाके मयुमदा नोंमै कापना लाक्लगा मयुम चंगनखिबनी अदुगा महाकपु कौथोक्लगा मकोक्ता नोंमैना नमखिबनी लेबक फबदी नोंमै मरु लोइखिबना महाक सिहौद्रगसु वानथबदगी ज्ञान तारकपा मतमदा हॉस्पिटलदा लेरमबनी असिगुंबा थौदो असि मखाताना थोखहंदनबा लमदम असिगी लेरिबा ऑर्गेनाइजेशन सिंगनसु मीटिंग चंगबियु हाइकी थोक्लिबा थौदोक अमदी इमुंग मनुंगी मियोय सिंगना फोंदोक्लिबा वफम असिगी मतंगदा लंफेल पुलिस स्टेशन गा अखन्नना वारी शाबा अमदा अनौबा लोगी मतुंग इना चाही अहुमदगी तैर फावबगी पनिशमेंट फंगदबा केस की ओइना FIR लौखत्रिंगी ममांगदा नुमित 13 फावबा इंक्वायरी चथबा हाइबगी मतुंग इना हौजिक सिकंदरगी मथक्ता इंक्वायरी चथरी इमुंग मनुंग माइकेदगी तौरखिबा रिपोर्ट नुमित अदुमक्तदा स्टेशन ना लवी अमदी सिकंदर हाइबा मियोय असि अहिंग अमा लोकअपता थमदुना नतबा थंबदा नतना महाके लाइसेंस गन थमले नुमित 13 गी इंक्वायरी की मतुंग इना FIR चनबा नत्रगा इमुंग मनुंग यासिनब्रा हाइबदु येंगनी पुलिस की ओइनदी बायस ओइना थबक तौबा लेते हेंग असि इबिमचागी इमुंग मनुंगा वाई शानदुना मखाता स्टेटमेंट लौगुनी हाई सस्पेंसिंगना अखोता याबा सुनिया ये अखोता याबा तो अदगा अखोगी केस ससिबागी हाइबा केस ससिगा मली लेना बदा पखम सिकंदर हाइबा सिमतका मतिक्सावा एक्शन लौखत किदगी अखोई ससेसन लेबा मेरा पार्टी क्लब ऑर्गेनाइजेशन में आ रही ना अखोई मतका अतन मखुंजन सेक्शन जगनी हाइबा अखोई सेक्शन जगनी कांचीपुर लेबा मणिपुर यूनिवर्सिटी ऑफ कल्चर की एक्सटेंशन कैंपस ता वीकली क्लीनिनेस प्रोग्राम ओइना यूनिवर्सिटी असगी वाइस चांसलर प्रोफेसर पौनम गुनिंद्रो सिंह अमदी डॉक्टर लौरिमम सुरजित सिंह डिप्यूटी रजिस्ट्रार एंड डायरेक्टर CDC MUC का लोइना ओजा मयाम अमदी छात्र सिंह यावना क्लीनिनेस कल्चर लॉन्च तौख्रे कैंपस असगी मनुंगदा लेबा क्लासरूम रिहर्सल हॉल अमदी मपान के अकोबदा लूना न थमनबगी पांदमदा चायल खुदिंग चथगदबगी सरुक अमा ओइना क्लीनिनेस कल्चर की प्रोग्राम असी हौदोकपनी हाइना थौरम असिगा
mari lenina MUC gi Vice Chancellor Professor P Gonindron hongdokre University asigi course curriculum gi saruk ama oina hapchin gadawriba program asina culture gi mahairoi ama oina thaksi khasi khangna Oza Guru Singh Ikai Kumnabu Utpagaluna Mahi Sangasi Taru Tanana Thambada Achoba Thaudang Logodoriba Deputy Registrar Busu Takatpa Phungdoki Tharonga Mari Lenina MUC Deputy Registrar Dr. L Surjit Nahai Mahiri Singna Masa Masagi Department Singasi Luna Thambada Mahiri Singbu Oza Singna Yingsin Bagalonina Semester exam amadi jahi ki exam na internet assessment gi saruk amu oina logodori masidanatana akoibagi saktam singasi singdokpana laina tina kaya narakpadagi sungak tok pangamgani haiki हफ्ता खुदी तौर सही तौरनी सेमिस्टर तौरनी सेमिस्टर पुनः मार्क्स पुंजल पीरग इंटरनेट असाइनमेंट की मोड का करिकुलम हापगा से तौबसीना अहम मनपुर की लू हेल्ब की ट्राइब्स Tha asigi nipanda malemgi thakta World Physiotherapy Day pangthuknabagom state asigi oinasu numit asida physiotherapy center natraga clinic khudingmakta free of cost treatment pibiduna palanasida saruk yaminasi haina All Manipur Physiotherapists Association General Secretary Dr. Laisangthem Roman Kumar Maitina Fongdoragli Hinamasiga Mailena ngasi association asina senduna Manipur Press Club ta pangthukhiba pawgin fama madam hakna makhata na hai malemgi oina numit asi palan tawduna lakpagom state asidasu sahi khudingi pangthukna lakpani numit asigi oina akhanaba free physiotherapy treatment camp ama Kumbi Community Hall da hangliba relief camp ta pangthuknanaba thorang tawri amadi moyang da su pangthukani numit asida lamdam asida lairiba physiotherapy clinic amadi treatment center singna saruk yabiu camp asida saruk yaba ngamdraba clinic amadi treatment center singna so district sing danatraga Masagi clinic amadi treatment center sing that free of cost physiotherapy treatment PBU haiki free of cost treatment of Mahana I will consider manipulating physiotherapy Mayamasu Lapidana Yokunava Lapun of the Singasu Precise clinical free of cost treatment PBU and one of physiotherapy Lapidana Marki Pau Pizza Matasilu Shinjari mi ing tabi singbu kurum jari